Maruti car da Lakpa Meeoi Kharana Faduna Puge Touramba Naha ni Kalhoure LEWA ngasi ayuk pung 11 taba matamda Tentha lambigi lamding khuman them laikai ge mafam amada Maruti car da Lakpa Meeoi Kharana Tentha dagi football sanaruga halakpa naha nei Faduna Puna bohonarambadage Lamding Educated Welfare Association LEWA lamding ge thomi singna kanba ngamkhre haina LEWA ge cherola man haide cherola sin hai mi faba lakpa kangbu adu khonglai yangna car adu thoraga nanthokhe chahi ani gi mamang dasu Manipur police ta thabak tauba laikai asigi mioi amasu Faduna puna bohonari da LEWA gi thomi singna kankhibane loina fariba kangbu adu Thobal police ta sinakhibagi thodok laikhre asigumba mathong huktaba thawong ase lamdam asida mukhana tawbigano Private Rehabilitation Center hangbada kanglon chumna hangbiyu amade mari laina baloisangna matam chana yengsenbiyu haina LEWA gi cherola sina makha taraduna fana bohonaramiba mioi kangbu adu Private Rehabilitation Center gi mioi singni haiba khangba ngamkhe faba lakliba kangbu adu da sanathoi koba drug addict ama yawbo ukhi haina cherola sina makha tarakle Maheiroi Amabu Cheipham Tana Furaga Tanthorakpagi action Loiroidabagi Maram director na Hangkhre Haukiba Mars School humdoida Tamenglong district ki Tausiam subdivision gi manung chanba New Impa village ta leiba Holy Angels Academy kauba school lamada tamba Maheiroi nupa macha amabu school adugi warden na Cheipham Tana phuraba matungda school dagi tanthokpirakle haide angang phurubugi damak school gi mathakta logi matungin action lokhalloidabage maram kari leibage haina Manipur laingang school adugi principal da Hangkhre Hiram asiga mari leina fangba pauna hai haukiba Mars School humdoida thokiba thodok aduda Cheipham Tana phuraba angangi haksang da tariba Cheipham sing yauba photo amasung mahakpu school dagi tanthokpagi cherol adu social media da viral chalakpaga loinana mahakpu Dailong village dagi school adugi warden oiba Tolingnang kauba mana phubugi wafam palle social media da viral oirakpa post adu da yumpham oiraga Manipur lainga ki Directorate of Education S ki Director L Nandakumar Singhana Zonal Education Officer Tamenglong da aiba cherol thaduna Hiramadugi Marik Chumba report ama April 3 natraga masigi mamang da sungsoi soidana pirakna bakhangan khre Cherol aduda pallibo wafam de Tamenglong district ke Tausiam subdivision gi manung chanba New Impa da leiba Holy Angels Academy da thokiba Maheiroi Amabu tamthina phubugi thodok adu Facebook social media da saithorokpa thengnare thodok aduga mari leinana photo amasung victim oidaba Maheiroi adubu School da tanthokpaga mari leinaba notice adusu social media da thagalakpaga loinana maikai kaya dage criticize tawnarakpa thengnare thodok adu Department of Education S na haksina lawbaga loinana chenariba oja official singa loinana school administration ge mathakta mari leinaba ek amasung rules ki makhada lawkhatpam thoi haina lawwe maram asina JEO Tamenglong na lakliba April 3 phawbagi manungda marik jumba report ama pikhalangnaba khanghalli haina palle Amaromda Director L Nandakumar na khuyek piduna thokiba atopa memorandum amada Holy Angels Academy New Impa gi mathakta Board of Secondary Education Manipur gi affiliation kakpa natraga school adu laingangna recognition kakpa yauna makha tabe action lokhalloidabagi maram leibra haibadu principal da Hangkhre makha tana thodok adu da scenery bo oja natraga official adu gi maming loidana mioi adu gi mapa maming leifam I pau phauna ba yaba machak singsu athubu da pirakadabani loinana victim oidiba Maheiroi amasung mahaki akupa warol sing adusu pisilakadabane masigi matangda iba application ga loinana khangalakna ba haidi ba mari leina ba warol sing ase April 3 gi nungthil pung mari fawbada pikhalakna ba khangan khe